Ngala nungdan phongkiba pandangi pauche maru oiba pau khara khangasiraga miyamna khudo tamjige SD demand tawduna Guwahati da khongjang changsingkre maite be SD status ta lehanaba maite singi hauji oiriba socio economy amasung ethnography report atuba matamda Manipur gi chief minister Nongthombam Birena atuba matamda center da thatuna Assam gi tribe list da mafam achida khundariba maite sing yauhan gadavani haiba demand tawduna ngasi Guwahati gi Manipur Rajbari da wakami pampham dina khongjang changsingkre Mityeng World Council Assam State Unit Manipuri Vasi Maira Pabi MBMP Manipuri Rajbari Student Union MRSU United Manipuri Association Assam Umma amasung Assam Loop AL na puna chinduna wakami pam adu pangthokibani Mityeng World Council Assam State Unit General Secretary L Prakash Singana thadorapa chero amada Manipur da lairiba Mityeng singni ST demand tawdringai gi mamangda Assam da khundariba Mityeng singni ST demand tawduna mafam asigi Mityeng sing Kanjanaba khongjang changsinduna lakli adubu laibak thibadi demand asi Assam gi chief minister Hemanta Biswa Sarmada hajaruba matamda Manipur gi chief minister Nongthombam Birena Maite gi haujik lairiba socio economy amadi ethnography report center da thaduna Manipur da lairiba Maite singbu intern constitution gi makhada ST list hek samaga mathang gi numita Assam da khundariba Maite singbu Assam gi scheduled tribe list chalanaba thabak lokhatkani haina phongdorakhe Oriba pipa machina Manipur da lariba Mityeng sing ST lista chandrabadi Assam da khundariba Mityeng sing ST lista adumak chandana lairagani hari chero asina makha taraduna masing yamjadaba Mityeng phurup kanjanabagi amata ngairaba upaide Mityeng be Indian Constitution gi ST lista chamba haibasi natana lairoi maram asina Assam amasung Manipur da khundariba Mityeng phurup ki tungi khalaga athuba matamda Manipur gi chief minister Nongthombam Birena Ministry of Tribal Affairs Government of India na thabiduna Mityeng ST list chalanaba process lising aniga sumna kunga taru ki delimitation laktringai gi mamangda loisinaba hotnabiyo haina chief minister gi pungning singsilakli selfie duna mahiroi laibana education system da akaiba pire daneshor selfie duna ma wangba mahiroi sing laisinbagi chatnabina Manipur gi education system da akaiba pire haina kindergarten Montessori school gi principal Dr. Longjam Daneshor na phongdokre Wafam achi CBSE na lauba sahi asigi pangthokiba class 10 amadi 12 examination na mai pakraba school asigi mairoi singbo taramna opugi tharamda mahangna phongdokhibani taiyang kolom laikai da laiba school asida pangthokiba tharam aduga mai lejina principal Dr. Daneshor na phongdokhibada India pumbagi oina pangthokiba examination asida school asigi mairoi singna mark wangna pass tarapa amadi state asigi oina second taba fawa yauriba sina tagle Madudi school asina sangchiliba khongthang asi mai paklapagi mami tare haiba aduba school khalana makhoi gi mairoi singbu exam thabada lainaba amadi makhoi gi school gi mairoi singna ma wangnaba haijina center fabo laibagi thabak chathanaragli masina mairoi singi amadi school gi quality hanthanabagi achoba masa amani mairoi singna masa gi haijaba talent amadi minamba yaudaba examination mai paknaba hona hanba changi school asigi oina susai asigi pangthokeba examination da Aramba pamba yaugana mahiroi singna mai paklapa asima school asigi azawa achievement amani asigumba amotpa yaugana examination pass tarapa asina mahiroi singi tungi punchida afaba mi ama oiba ngamnabagi lambi amani lamdam asida mahiroi singbu kaithelda yomba potkumna selfie tuna laiba amadi facility kya pigani haiduna school singna selfie tuna laisinarapa asina Manipur gi education system da azawa ahongba kaya mayokna hale haiki Ngasigi tharam aduda CBSE na lauba sai asigi class 10 amadi 12 ki oina pass tawrakraba school asigi mahiroi singda asaba khudol piduna pungningsi thawatki maipul na khulngapa singda mateng pangkhrai center na akhoida karamba miyeng yengli haibasi neinahoudra badi akhoigi phurup mutkhiba yabagi akiba lai maipun Imphal East District ki manung chana leiba yangang popi sana sabai saijang pukaw amadi paura bina chingba mafam singda kuki metal singna khudum changkidanaba ahing nungthil tumba sawa khangdana ima leibapu kanabagi damakta thawai khubakta haptna khulngakliba ichit inaw singi mafamda ngasi Mityeng akhoi punchinji maipungi thamin singna chatuna asa athak sing amadi nongmada changdraba yadraba pulam sing mateng pangkhrai maipulgi chiro amana hai maipuna leptuna chathalakliba tengbangmagi saru ama oina khulngakliba sing aduda khongaw fure tupi amadi begna chingba pulam singa lodina asa athak sing amadi mana masing yauna tengbangki Apunba lupa lising kuntra rongge tembang pulam sing adu maipuna chinglemba territorial drugs tof opopi ka khusamna duna pangkibani
Ngasigi timpang khongsa aduda maipunge senior advisor Pangamba Rajendra amadi KK Wahengbam anina luchingki khongsa aduda maipunge member Bobo Khundrakpam Joymati Irom Sangita Khoirom Yaifaba Rongjamna chingba maru oiba member kyasu saru yaki Maipunge senior advisor Rajendra Pangambana khulngaklibana nahasing aduda Manipurna Bharata tindringai mamang amadi matung anigi matamda Lairamba Manipurgi ngamkai amadi saktamgi matangda wafam kya thamki Rajendra Pangambana makha tana phongdokhibada eikhoi gina hauji hingliba punchi mahing singning-kha tamba leba amagi phampham thokpa hak phangna hinglibra natraga kari karamba mityengda center laingangna yenglaga thambiri haibasi kumna khana nenabagi matam hemalabani hiramsida khana neinahoudra badi eikhoigi phurup sima mangkhiba mutkhiba yabagi akiba leire haiki group asigi senior advisor KK Wahengbamna miyamgi damak kathoklaga maipungi puksel chauraba thawmi singi thaudang singbu Singthaningaina hairaduna nauno thomjilakpa mito miyancha kuki refugee singbu takthokiduna landam asidagi marufangna mutkhiba haibasina achepa wasa ama oiraga maipun saphonglakibani group-sina atai awa ana taraba singna tembang thawra matamgi khara makhai tawjarabasu mapum phaba pandamde kuki maitan singna leptuna maitai singda chatharakliba lan asibo lefanaba honariba sing lange chaitheng nanglaba singbu panga thawna hapchabaga loinana Makhoigidama eikhoi leiri haina lepchaba asina mapum oiba pandamne maram asina atai ahemba thawdo wathoksingda ka hena tembang haujuk phawbagi oina ngamdriba sinungaitaba phawi adubu maipungi thawdang makha tabada soiduna pakthok chawthoknaba thawrang tawri masida miyamna mateng pangbiyu haina su mahangna appeal tawki sangoigi jinga sinnaba hotnabada taraktuna laikhidraba biharigi imungda LMG na mateng pangkre Len amade nonglai nungsina soalaba sangoigi jinga sinaba hotnabada taraktuna kokta sokpadagi laikhidraba biharigi imungda LMG Manipurna acha athak tengbangkre Lai Minded Group LMG Manipurna awa ana taraba sing minungsigi tengbang pirakpagi saro ama oina yamna thamoi sokpa thawdo ama haukiba me chaicha taraga mathoida Thawa district ki manung chamba lamding khumanthem laikai de leiba khumanthem bihari na hatak len yawa akamba nonglai nungsina so ankraba Mahaki sangoi amadi yungge belanda semjinaba hotnabada taraktuna kokta sokpadagi CJ hospital da laikanaramaba matung chaliba tha asigi chaicha taraga tarukta taibang pan thadokhiba asida LMG Manipurna laikhidrabagi imung manungi awabada saru yabaga loina nongmada changdraba yadraba acha atha sing mateng pangkre hari LMG gi chiro amana hai bihari gi imung mahakna thabak suraga yum purambani haujikti awabagi mathakta awaba haibadu oire Bihari ki loinabi amadi machanupi ani lehauri group asigi advisor board member Narembam Robindro na luchingna chakiba ngasigi tempang khongcha aduda group asigi secretary Oji Choraikhabam Publicity secretary Rakesh Naurem amadi Surendra Nungombana chingba member singsu saruyaki tempang khongcha aduga mai lenena group asigi publicity secretary Rakesh Naurem na phongdorakpada tha asigi chaichu taraga mathoida chikiba akamba nonglai nungsina Soan kraba masagi mamang sangoi amadi belendagi jinga khanaba hotnabada taraktuna CJ hospital da lakkan naramlaba matung laikhidraba bihari ugi mystery ni nomagi suraga hingjaba bihari ki machanupi aniga mahaki loinabiga lehauri machanupi anina apopa mababung halakini haiduna thamoi songna tengthabasi ubada nungaitaba fawi asigumba khudongthiba awaba taraba imungsingda LMG na saru yabaga loina angamba tengmang piduna lakli mahakna makhata na hai LMG na tha khudingi lupa chama chama khaganaduna lamdam sigi awa ana taraba singda leptana mateng pangduna lakli leibak miyamna LMG gi humanity service ki thabak thoram sing asida mateng pangbi baga loina LMG ki member oibiyu lamdam sigi ka hena khudong chadraba awa ba taraba imung singda mateng pangmi na si haina su mahana appeal tawki